Masa masagi mayumda hanjinba horaba phogakchau ikhaida kuki kulai paiba singna landaba yaningdaba phongdoktuna mafam kayada khongjang sangshankhre. Manipur manungi National Highway singi matangda Guwahati da pangthokadaba North East State singi oiba mifamda khanaragani haina Road Transport and Highways ki Union Minister Nitin Gadkari na haikre. MGNREGA maming onthoknanaba anoba bill ama pass tawkibagi mayokta Congress na khongjang sangshankhre. Amasung nongmadi lambi farakigani khanduna satrik khunaugi naha singna komla paksana thaba hona hore. Kurumzari ISTV News mideng tawir bisingbu numidangi Manipuri pawda taramna oksari paw sandungna pizari masa masagi mayumda miyam khangna hanjinba horaba phogakchau ikhaida kuki khulai paiba singna bom yauna nomai kapsinbada Central Force amasung State Force singna tuminna yengduna laishinba si kuki singi misang sangbani athubada nomai kapada chenaba kuki narco terrorist sing Phaduna miyamda sinadrabadi makhata na akanba khongjang changshilagani haina Bishnupurda lamdamadugi miyamna khongjang changshinkhre. Ngasi Bishnupur kaithel mamangda lamdamdugi miyam amasung Bishnupur kaithelda dukan phamba potpham phambi singna dukan thonglonduna tidim lambi tangkhai thingduna khongjang changshinkhi. Khongjang duda saruk yakibi Bal Women's Wing gi President Oinam Binana kuki singna maitai da nomai kapningba matamda kapada security force singna karisu tawdaba haibasi maitai singbu tumna hatnana businbani haiki. Aikhoigi kul ngakcharamba isaisu singi kulai singna laingakna lokhatpa kuki singdana thingba pidaba haibasi mama oibi singna yaba ngamloi haiki. Singana piar leitre tampaktina piar leire tampakta ngasagi ising thimba jappa sak thimba jappa kanagi insan thimba jappa phagakhe tukina na tukhana pungama kapak pasidadi India government India gi Central Force Manipur gi force ina kai gomba ta mating pangde si cha sina kapag lawo tawe IDP singi changam matamda ongo changanu no changu honganu hai masini possible karamba lobak ta chanai no karamba lobak ta karamba aina yauno tampaki incha shushina kapam boydi au pauna longo phagokna chatokna thigani aduga hajina kari kuki singa phaga banoba agoi hojik kuki singa atoba matamda haraga makhoi kuta agoi gi niyangi makuta chinabiro aduga makhoi bamni handok jage aduna tagadi agoi hai ba banje matam kaktina koi gari de kai ban tawani habase Manipur paja punamagi mapamda apun lese tawjari Maipak tombi kobi potpham phambi ima mana matam sangna relief camp singda leiruraga masa masagi mayumda hanjinba yare haiduna laingakna ayaba piduna hanjinba horaga kuki singna amuk nomai kaptuna tumna hatna basiliba sida laingaksu yaurabra haibagi chingnaba leire haiki bom yauna nomai kaya pung ama hena kapsilakiba singa dubu phabagi mahutta kumhayoina yengduna leiba haibasi India laingakna thokhalibra haibagi chingnaba leire Nomai kapada senaba sing athubada phaduna miyamda sinadrabadi makhatana akanba khongjang kaya Manipur miyamga loinana sangshilagani haiki. Ngasi lambi tangkhai thingbagi khongjang duda pamdaba thodok thoktanaba District Police Bishnupur gi maikaidagi akanba moongda ngak senkhi. Khai mapung amarom bom karsale nomai karsale adu bawda aikoi gi pawsakhai da sangi paisa sing jasidi akoi gi kuta kuna am yawa sangbadate Sari enjang choma bagi akoi gi suri amaga akoi gi saisu kharaga changi baneba inang nakpodagi kuki na karsale pang matamda Central Military Post ka dawraga lege ba Central Military Post ka dawraga lege sini State Post ka dawraga lege sini nai nami tangla kuki khulai kari bhadi baba akoi tomina toy akoi mama ma oina akoi laugini tawai aba tawini makata ba khongjang se akoi bal hang toy narang kapam ba kuki sungadu Central Military Post State Post na para kanda miyan das sino horen dang suda makoi na kuki military post ingna akoi ga IDP singam jan basang horen ga makoi na karigumba bom nongmai tarbo targadi hayang nongan na matamda Central Military Post State Post na makoi kulai tari bani makoi na tarbo targadi akoi mamang da pajam di bakuso kulai da koi chasing da sino hai basa asida ko na miyan da thamjani basa
ngarang torbung banglada IDP singda cookie singna nongmai amasung bom kapsinduna landarakibagi thawongdubu yaningdaba phongdoktuna New Era Higher Secondary School Thobalgi mahiroi singna school mamang National Highway da thoktuna pendaba kholau kaya lauduna khongjang jangsin khre terrorist singna misam da bom kapsilapu yaningde IDP singna mayum da hanjinbada aki ekhang piba nongmai kapsin ba yaningde PR lengak na cookie terrorist singbu khudak ta chairak pigadabani haiba kholau kaya lauduna sangshinba khongjangduda School gi class 12 ki mahiroi nirdham warang them amasung Sadanand Laishramna torbung kangbai amasung phogak chawgi IDP singna mayim da hanjanbada ayet pa piba amasung aki khang pokhan bahibasi penda phongdokhi IDP singi marakta mahiroi sing yauri makoida aki khang piba haibasi mahiroi khunai punamakpu aki khang pibani haina lowi haiki maramsina maraliba sing atubada cherak pigadabani haiki mahiroi sing da agai ba piba haibadi mahiroi sing paikha thagadawiba maru oina IDP sing gi mahiroi sing mafam da bom na chingba nongmai na chingba caption duna yakai tingai piba haibasi mahiroi kunai si ushitabani narco terrorist sing na bom to thadobagi thawda thawongi akhoi ta sene ajanikte masira government na akan ro migi amma sangbiu amadi akhoi bomba thatra class 9 to 11 to tamgada thagada thatra singna makai direct tamjaningasu tamba khangdabagi si awaba si government na khangdabani singjari amadi makai gi damakta akhoi school gi maikai dagi su thatra sing gi damakta full support leijari haina thamjari Security force na tampak tadi thona faraga ching dadi mathona uthopang amdriba karigino haina samuro naurem apun balup ki secretary unam chawbu chanu na hanglakli ofam si chahi ani makhairom relief camp ta sangjapam loduna leiraklaba matungda torbung lom gi IDP sing masa masa gi yumda hanjinba horakpada ngarang ikhang khang hodana kuki lal hobu singna phogak chaw ikhai PS na koliba torbung shabal laikai tamna bom taret yauna nongmai maru chani hena kaptuna numidangda akan bumawongda khut tharakpa thongbu yaningdaba phongdok poina samurong naurem apun balup ki thomi sing amasung samuro high school da hangba relief camp ta leiba IDP singna samuro kaithel da punduna khongjang changshin bada phongdokhibani Central Force among State Force singna tampak tu yengliba meeting gumna sing da su yengu tampak khakta da kan basabagi thabak asi toklo ngarang thokiba thogdo du hojik paleba governor na lusing balengak sina chapchaba paukum am pigadabani karigumba chapchaba paukum am pidrabadi CSO club amadi maira paibi sing punna khusam naraga makhal makhagi khongjang sing changshilakani haiki Mumbai amasung bom na singbal lantarakwa asida hujik phawbada Manipur governor amasung India gi prime minister home minister na ngarang thoiba thawdo asigi matangda langla langjin ama phawba puthokpidana hujik phawba tumina lekhokwa asi thamoi songna yajaningde aduga maruaina ngarang gi thawdo asida khoigi Manipur police central force commando sing asina tampakta namak thawna phaba singdana karigi mathawna upangam dribano haiba tampakta lairiba raja miyamda yingbiriba miyeng sida samanana singda sumathawna pudoga yingbiyoba sidada kallaga hero sabagi thabak se topiroba si ngarang thokiba thawdo ase Manipur gi uji paliba governor eke ballana sabtaba pakhuma ma pirak tri phawba maira paibi sing CSO sing club organization pulap ujalaga bakhan makha kaya gi kongjang jangselakani haibasi samarong naure apunba maira paibi gi side tagi section wa thamjari lamdam asigi mapi mapa weriba MLA singna lengak semnaba honaringaida maitai dimut kadore haina phongdorakli ofam singasi new second kaitel da new second bazar women society nongpok inkol amadi relief camp ta leiba IDP singapuna sanction ba lambi thingbagi khongjang mari lenana new second bazar women society nongpok inkol gi mera paibi secretary huidrom malini na phongdokhibani malini ne makha tarduna matam kuina masagi yumda hanjinba ngamdana relief camp ta leiramba Iraisha Singh ngarang phogak chaw ikhai da leiba masagi mayum sing da hanjinba horakpada kuki militant sing na kan ba mongda masing thingamdana nongmai kapsiluktuna masung bom thadaraktuna mafamdugi maitai sing tumna hatna ba honar pathongda mafamdu da leiba security personnel sing na thingba pibagi mahutta kumhai yengduna leiba mama oibi sing na pende haiki kuki militant sing thengnaba ngamdraba security personnel sing mayum da halan kho kul ngakpa sing dagi lokhatkiba khulai sing खुदसिन अदुना मदी ममा वैबिसिंग ना मांग था अदुना इरमदम ngaksage कुकी मिलिटेंट सिंगना नोंगमई बॉम्ब कापसिलक मतुंग कॉम्बिंग ऑपरेशन तौदुना उकक खरा पाइप खरा फाबना लमदम सिदा इंग तप पुरक पंगमलोय खुलाई पुंबा फागत्रिब फावबा लमदम सिगी ममा वैबिसिंगना मखल मखा कयागी खोंजंग सिंग संगशिन गनी हाइखी
पुलिस में तापाक्सी लोई लेबसिंगदना केमता लेबिदबा मरमदे फौजगा इखाइदा संगबा यारेना संगबा मतुंगदा ngasai kukina akoi jibu ngasai haningba matamda hapa phaningba matamda phaba maramdi kaigino habda akoi je mapi mapa leibasingje akoi kemta aulai deba moigi nauji o coming tawrani hairoga uka khara pharani ara pai khara pharani aduga moina siji automatic khulai mayam mono siji narise bomb to mayam ma tawri je bona kai bhabi dar moi tawri se kari no ba kuki me anju bona support taroga sana phanga taroga chan maraga mai tai se lo sana ba tawri ra ba isa singi lo khokki ba khulai du pothobi ra mama akoi na mang tharaga ne akoi lo san ba ma nai rage ngarang phogak chaw ikhai da satharakiba attack adu kuki singna maitai singi mathak sathakiba attack ni haina kuki jo council gi publicity secretary ni haiba ginja boljwana khutiek piduna thadrok cherol mana maitai lanjana rubadagi nauna khunda leita na ba hanjinrakli singda phongna singnarakla fawbuda lengak na makoi gi mathakta action lokat bagi mohutta tuminna election ki batarabadi hairiba singadu support to bani haina logdu bangamloi haina kokomi gi convener kuraism athobana phongdorakli ngarang phogak chaw ikhai gi nauna hongjin ba horpa idp singi mathakta kuki singna attack chatharakiba asina phogak chaw ikhai da hojik miyam na mi painari ba amukhana lan chena ba yabagi phibam da leirakli bising kokomi gi maikai dagi yengshin bagi khongchatta amadi kuki jo council na phong na singna rikli bising gi mathakta chapsaba action ama lokhatna bagi damakta sp bisnupur da report ama kokomi gi maikai dagi lan khatpagi khongchatta wafam si mahak na phongdo khibani मफम असिदगी चथरैबा अटैक असे मखाताना तोहंदननबा मथौ ताबा सिक्योरिटी की अरेंजमेंट सिंगदि तौबदा करी करी तौबदगे हाबे ngरang लामबदा अखोना तौजरंबा असेसमेंट लोकल की विलेज की चिनाव सिंगना थंबिरकपा वखलोन म्यामदो पुन्ना पुंजलकांदा सिक्योरिटी जी हेना मपांग कंगन थमकांदा रिसेटलमेंट की थबो मखाताना चथनब होनगनी अदुगा अखोगी तोरबुंग अमदि फवचाई खाईगी खुंजा सिंगदा अखोना अपील तौनिंगबसी मखोइना तौरैबसी अखोइना युम हंजनबसिना मरम ओइरगा मखोइना सेपरेट एडमिनिस्ट्रेशन तानबगी डिमांड दो फेल ओइरनी न कीबदगी तौरकनी असि की हन खंगन बथौदोंनी असिना मोइना काइमता खुंजा सिंगदा अहेन बा काय तोय थोन मंगमबगी थौना लेबनते अखोय पुंनि हनबे यादे अखोय इसागी युमदा लेबा हाबसे अखोयगी हकनी मदुदा हेंदे हेंजलगदी अखोयसु मयामगी दमकता अखोय तौ थोब थबक तौगनी कोकोमिना मयामगी दमकता अखोय लेफ्टना लेगनी मयाम पुंनि हंदबिगनु अखोय खुन हंजनगदबनी हानगी हंजलिसिदगी दुम हेन हंजनगदबनी अदुगा मथौ ताबा सिक्योरिटी की थौरांग सिंग अखोयना तौननबा थौरांग लोइना तौजगनी हाबसे पहोचाई खाय अमदी तोरबुंगी खुंजा सिंगदसु अखोयगी माइकेदगी कोकोमिगी माइकेदगी अपील तौजगे इंडिया लेंगाकना मणिपुर कनगनी हाइबगी थाजबा लेत्रे फुरुप पुनमक पुनसिलगा अखोय इसाना ngakshnaba honaragani haina amuko gi president sorokhaibam sanjoina paumisingda phongdorkli amuko office paumising unabadu sanjoina makha takibada manipur da hojik hojik thokliba lana si india lengakna thoina thokan bani manipur bu maset thugaina ba honare amuko amasung chanminari ba loop mari amawa kohor msf amasung poirei leimarol na tangdu leitaba puraknaba kan honaringe sida kangkhong chaina na ba sille खुलंगापसिंग सिंखोंग सिंगादा लैहेंद्रबा मतुंगदा कुकी सिंगना नोंमै कापलखिबा असि अखोइबु फाजिनदुना थमलगा मखोइबु मनिंग तमहनबगी थौवंगनि हाइखि गोमी इंडियाना सथरगलिबि सिंग असे अखोइ स्टोलिंग कंदोम तो कदिम तोइ अदुगा आईडीपी सिंग मसा मसा की मयुमदा लहनगदबनी अदुगा लोना लोना अखोइना थार्मी अमदि थार्मी मतुंगदगी अखोइना मसिंग थिंगमदुना आईडीपी सिंग लेना होनबदा प्राइम मिनिस्टर के लेवल तो होनर तुमसे लागबदो मसीसु ले हाई लेवल दा कोई प्रॉब्लम से सॉल्व करन होना गनी कोई लावे अब लावे खोंबे हाईवे अब हाईरे प्रोटेस्ट अब तोरे गवर्नमेंट इंडियन गसी तारोई तादबसे कोई बु तान दब यादि से कोई मणिपुर मिया मोदे कोई लु मंगान असोब दायित्व लरग मसी मखन मखन की डिप्लोमेसी द पॉलिटिक्स संगे लगा कोई की मणिपुर पोलिटिक पीपल कैन प्रॉब्लम सिंग से कोई सेक्शन खुदिंग की कोई कम्युनिटी सिंग उनरगा कोई प्रॉब्लम से याम तुर सॉल्व करन होना गनी कइदुंगदे सो कोई गवर्नमेंट इंडिया दा आशा लेत्रे मखोइदे कोई डिवाइड उन सानबा अदुगा कोई मसे मत प्लस एतोनबा अदुगा कोई कांगकोंग सानबा कोई मणिपुर इस मुतप्पा मणिपुर मुतप्पी यारोय मणिपुर मंगन यारोय कइदुंगदे सो अदुना गवर्नमेंट इंडिया ना कोई मसे मसे खाइदोलगा मणिपुर मुतनबा कांगकोंग सानो सिबसे खुदक लेपदने सही अनि मखाई हेना लांजेना दुना लेरुरबा आईडीपी सिंगना मयुमदा हंजनबा हौख्रबा मतुंगदा तोरबुंगदा खंगहोगदना कुकी खुलाई पाइबा सिंगना बोम अमसुंग नोमै राउंड कया कापसिलक्तुना ngarang numidang sathakiba thongdubu Democratic People's Front DPF Manipurna condemn torukli party asigi president Dr. Rajiv Kumar Naringbamna thongdubu yaningdaba phongdoktuna lengak pairamba MLA singna Delhi da hekchat ubaga warep amata lepangamdana halakpa haibasi laibak thibani
PR lenga asina su singtam khaidana chap manana yengduna irang thoktanaba honagadabani amasung miyamgi ihul khangna thabak paikatuna hanagumna ingtappa mara setpa lamdamama ohengadabani haidi aikoina sumu zama matamda lenga ki han paibiramiba khoi elected or myam jisina deni da kaure na chalaga decision am taliep ngamdana halapase yamni kai ni haibu tumjaningi aduga aikoi ki PR government amagi chap chap regime do akoi valley katangda oiba aduga akoi swaida leiba mi khara da gunda ki to ki bhapta adum leiba aduga chingda ganum tawre ha kan da karim khut thabagi na tragana hajan punjami wari am yawda base masi apaba lenga ki kudam nate aduga PR government ki chap chap tawhum thokpa action adum yam thuna DPM na uzaba pamjai aduga miyam na masi ki chap chap poktak to miyam ta pokdam bibi haiduna DPM ke package anan miyam ingtappa leire haraga ngarang phogak chawi khaida kuki singna satharakliba thawong sina karamba ingtappa leibagi thawongno lengak pangamdaba governor Manipur dagi hankro laukhat kiba khulai sing mama oibi singda bitharaklo masana ngakcharge haina mampil gi secretary ningthaujam thabana ngarang phogak chawi khai gi thodok yaning da bofongdok laduna ngasi morang kaithel da kaithel phamliba sing dukan phamliba sing amasung relief camp ta leiba IDP singna kaithel sintha leptuna lambi thingduna sangsin ba khongjang da haikre moirangi manung da leiba punba maira paibi singna sinduna sathaba khongjang duda ngasi nomagi sintha leptuna khongjang asida punna saruk yamina ki chahi aniga tha taret helaklabai rang sina maram moraga ngasi nakal ani makta sangnaba yadabata natana maitei sing ngasi mafam kaya changba ngamdri masida lengakna ingtapa lakle haina lauribasi ngarang chatharakiba attack asina khudam la haibu wahang hanglakli ngasi praja khudimang mamita mapita daba kana lerege leliu kemda leibe sing thoriana siba kaya nadana siba kaya saba khangda siba kaya tengthadana kaya leiba sason je sumana tawdoi taragadi wapas karo governor wapas karo delhi do wapas karo adu hayenge no mesidagi akoi thajage taseng haiba tar governor na magi duty taroktraba manti mandona leiruri ba tawtraba nakoi tariga ma thari ba natro nan chalu bagi adu yodring bakta loiselo nataba taragadi afabo roi nakoi ni yam namon na khanaraga noina thari ba date to yodring batana sol tawno hono nataba taragadi manipur mai horabani noina sarpang andrabani na akoi khulai masa aduma ka pairga sake thongna leina bagi dabak khulai thona noina logi bi pit phiro khongjang aduda saruk yakiba moirang lamkhai koyol kaithel da leiba IDP amana irang sikayam kuina satha hanki gadoribano IDP singna karamba relief camp singda wana punsi leli haiba lengak liba singna IDP singa onthok naraga yengsi matam aduda IDP sing kayam wana hingli haiba khangba ngamgani athubada lansi loisaliu haiki asigumba kaya sa khoi mo sahi kaya sumana khang idrobano Manipur sarkar lengak paibiri basing ay khoi mo mukta din sibiraga isa ki leibam da hansan mayala na bala loy sanpio Lagi mo kaya ako inasipagkasa sa biduri mo kaya ako yung wari. Sumaya lang mo kaya ako isa. Kumbi dasu kumbi gi akoibada hangduna leiriba relief camp singda sangjapam loduna leiriba IDP singna kumbi miyam galoina na ngarang phogak chawi khaida kuki singna bom yauna nomai kapthar kibagi mayokta kumbi kaithel sintha lepa galoina na lambi tangkhai thingduna khongjang changshin ki khongjang aduda kholau kaya su lauki sarugya kiba IDP singna phongdo kibada punsiga selga onaba yaroi ingtapa leire yumda hanjinba yaragani haina tek kaidana lehoriba yumsing lengak pairiba lengakna piriba sanfam singna samjin sajinma horakpada kuki singna nongmai kaptharuktuna khulai paidaba IDP singbu thawai lonaba temsingna hanba lengaki thawong yaningde thawaiga selga onaba pamde haiki Atuba matamda state post amadi center post toga ekoi batuba matamda yumda hanjan handiyo kari yumda hanjan handaba taragadi kukin halaga sirasu siba aigi isagi yumda noma tangda roya basu lepaga sirasu siba ekoi lipkenda laiba IDP sing amata hanaru batongdana masa na khanna thonna rakani masina sarkar thimbusu ngamoi aduga IDP sing hawa pa ilau kudin maksu langal masida laiba mara paibi club amadi maina singna sarugya biyo tungda khongjang aduda saruk yakiba miyam amadi IDP singna
kholau kaya su lauki Maitei gi khulsingda bom yauna nomai kapsilaki bi thawang adu nompok sengmai apun belup nasal na kan bamong da yaning da bafongdo pagalona na ngasi phawbada Manipur gi governor na ingta pa purakna ba thabak kadai phawba to khrabage amasung lengak na thabak oina paikhatragadi miyam da sinabiro security state forcing amasung lengak yauraklanu mahuksa gi phibam da leinana ba miyam na honarage haina fongdoragli Wafam Singasi Nungtil Yaripo Kaitil the Labor Social and Economic Development Organization Sedogi Office the Pangtopo from the Panja Kong the Gi Tobal Ketri Lekai for the Labor Club Organization Singapun Bodi Weriba Nongpok Sayang Apun Belub Nasalgi President Anand Laishram na Fongdo Kibani. Mifam Dugi Tungda Nasalgi President Anand Laishram na Makatana Ngarang Momai Kapsilak Padugi Matangda Kukijo Council na Media the Thadur Kiba press release adu Yaning Day Haujik ing tapa hanjina ba masung nauna kunda laitana na honariba sida kuki purupna ayet pa masung akai be tawrakanu haiki Laiminariba purup atopa jati memam ju lairi akoi kuki na bom to kapsa laiba se akoi gi hairiba topa purup singjina su hairiba singasi condemn to biu haiduna akoi gi nongpok sang apun ba saiti maikai dagi hairiba se akoi memam da appeal tawjari akoi na peace porokna bo honariba resettlement to na bo honariba government honariba purup memam honariba se akoi nongpok sang gi saiti gi amna fajana support tawjari madu mai pa na bagi damakta akoi achobo thodang lojage aduga hairiba mayam se government gi saiti gi thabak oina pangthorak tragadi koi praja अखोई सिनबीरो अखोई प्रजाना अखोई हाइरिबा लेबा ngaksaगे लोइना लोइना ना हाइरिबा हानगी महिंगदा लैरंबा दु कोई पुरोगना होनगे हाबदुमा थमजगे थोइबा थोगदोकसिंग असि येंगागा खजि खजि येंगागा थबकदो तौबियो तसेंगना तुम अदुमाइना नोइना तौरैबा थबकतुन सुम तौरकपा तारगदी अखोई पुलिस का अखोई मिसम अखोइगा येकनाबो ओइरकने हाबजिम जोय थमजगे Pambai na lusingba UNLF ki kader singi camp ma phogak so ikhai da thambiu haina warep lobo mifam ma ngasi phogak so ikhai da famkre phogak so ikhai da lanjana dun leirubadagi hanjilaktuna khunda leita na ba leiba horaba miyam yauna Indigenous People Organization Manipuri Pom anoba semitlon Progressive Alliance for Leadership and Empowerment of Mother Palem Maitei Pangal Council Manipur MPCM Manipur People's Front MPF World Maite Organization amasung Yelhomi Kanbulu Yamkal gi thomi Singapore phaminaba mifam duna aikoi yumda suksoi soidana sangani relief camp ta leining de phogak chau ikhai da MPA gi camp ama thamgadabani haina warip sing lowki phogak chau ikhai mamang lekai community hall da phamba mifam adu gi tungda sarugya ki basingna pawmi sing unaba mada phogak chau ikhai dagi kaithelakpam kekesana kobi IDP mana ngarang kuki singna bom yawn nomai masing khangdana phogak chau ikhai tamna kapsilaki ba duda mafam sida leiriba central force matana handuna nomai kapkidaba masung state force singsu matam sana laktuna khunja singbu ngak sen khidaba singasina mafam asigi khunja singna central force masung state force singna makoi bu ngakpi senbigani haibasi thajaba leitre haiki thengkhang kayarakta kuki singna maiti singi mathakta satharaki landa Maram Moraga, Pambaina Lusingba, UNLF MPA gi camp ama phogak chau ikhai da thamba haibasi lamdam sigi miyam gi apambani karigumba miyam gi kholausi center amasung India lengak na tadrabadi miyam gi khongjang lakani haiki Torbung jipi da lairiba akhoi se ngayok chapu manung da yoga pulap pharaga hatke na khanbiribra aduga akhoi ne lepsariba ware base atai kari amata su lepsararoi akhoi UNLF ki isa sing Pistok tawri ba isa singse makoy ki ke mama sarkar na thambiyo aduga akoy bu ngak selenbiyo adu natraga di central force state force na ngak pase akoy bamja dare adu duna akoy thaja dare phasu phatre aduga makoy na akoy gi damakta guideline taw boda matik cha dare makoy na tawning ba matam da tawba kuki gi di ai lo leitabra akoy maitai khatang da ai lo leibra adu duna akoy di isa singjiga loina na अखोई हिंजरगे सिरसु सिमिलजरगे हिंगसु हिंमिलजरगे हाइबा वाफम से थमजरगा आई बुखुत्ता पाइबिरिबा पुनमक्ता आई मीडिया गी थोंगदा आई ngasi हाइजरी Torbung da ngarang nongmai amasung bom kapsilaki ba thong bungasi MSA kunjem laikai thangana sinduna lining tho lampak ta pangthok pamanga suba state level led Ali Boso Singh Memorial Open Cricket Tournament lisingani kun manga gi hanba semi final match Horam Daida Sili Langli Bamusung Club Ki Mio Sing na minute ama 2 minute leptuna yaning da bo fongdokre
ngarang phawak chawi khaida nauna kunda leita na ba changbada maitei misam singda bom amasung nongmai yauna kanba mawngda satharkiba attack oiriba phibam si Manipur police ki DIG range 3 Rakesh Balwan lusingba police ki team amana koina satuna inquiry sathakiba galwenna phawak chawi khai police station da mifam amasu pangthokhi DIG na lusingba team aduna kuki singna ngarang bom ge attack ta bom tarakiba mafam sing nongmai maru na palaba yum sing yangshin ki Kongsar Adudai SP Bishnupur amasung Phawak Chawi Khai Police Station ki OC amadi CDO Bishnupur ki OC su saruk yakhi. Manipur ki National Highway sing da thengnariba khudongsa daba sing masung mafam sida paikhatpa project sing gi matang da lakadoriba sahi lising ani kuntaruk ki January 12 amasung 13 da North East ki state sing gi Chief Minister amasung Governor Saruk Yaduna Guwahati da pangthokadaba North East state sing yueba mifam da puthoktuna khanaragani haina Road Transport and Highways ki Union Minister Nitin Gadkari na phongdokre. Afam singasi pham kiba parliament mifam gi question hour gi matamda Rajya Sabha gi MP Sana Jawba leishembana Manipur gi National Highway singda miyam dagi nampu da selmunba amasung kanglup kaya na sathok tasin tawbada athingba pibaga loinana highway sing gi orakliba soglaba phibam sigi matangda lengak na thubada kari karamba chunaba khongthang lokhat kadagi hangkiba supplementary question amaga mari lenna Union Minister Nitin Gadkari na phongdokhibani Union Minister na MP Sana Jawbagi wahangi paukum piraduna haukiba chahi ani rom asida Manipur gi wariba law and order gi phibam sida state sigi national highway singda mathau tawriba contractor na seasonary equipment sing mai thadokpana chingba violent oiba thawong sing chatharakpadagi contractor masa makhata na mafam sida leithaba ngamdabadagi chenthorakle hiramasiga mari lenana lenga ki maikei dagi paikhatpa yaba thabak sing paikhatli lakadoriba chahi lisangani kuntaruki January 12 amasung 13 da North East ki state sing da paikhatliba project sing gi matangda khananabagi mifam ama state sing asigi Chief Minister sing amasung Governor Saruk Yaduna Guwahati da pangthokadoriba mifam aduda Manipur gi highway sing da thengnariba khudongchadaba sing amadi mafam sida paikhatpa project sing gi matangda puthoktuna khanaragani makata na issue asigi matangda MP Sana Jawbagi maikei dagi marik chuma warol yawba aiba cherul amasu Pishin Birau Haina Union Minister na makata na phongdokhi महोदय मणिपुर में पिछले कुछ 2 साल में आपको पता है कि वहाँ कानून और व्यवस्था की स्थिति ऐसी थी कि लैंड एक्विजिशन नहीं हुआ, कॉन्ट्रैक्टर भाग गए, हमारे कॉन्ट्रैक्टर की इक्विपमेंट को आग लगा दी गई और उसके बाद में हमने काफी कोऑर्डिनेट करके उसको क्लियर करके काम करने की कोशिश की। बहुत से दिक्कतें सॉल्व हुई, कुछ प्रोजेक्ट पूरे भी हुए, कुछ समय दिक्कत भी है। पर अभी 12 जनवरी को पूरे नॉर्थ ईस्ट के सभी स्टेट का एक रिव्यू मीटिंग 12-13 जनवरी को गुवाहाटी में रखा है और उसमें प्रोजेक्ट टू प्रोजेक्ट हम रिव्यू करेंगे। चीफ मिनिस्टर वहाँ के जो अभी वहाँ के जो गवर्नर साहब है उनको भी बुलाया है, अधिकारियों को बुलाया है और निश्चित रूप से सॉल्व करेंगे। पर मैं आपसे एक अनुरोध करता हूँ कि पार्लियामेंट में मेरा क्वेश्चन आवर खत्म होने के बाद मेरे ऑफिस में सभी अधिकारी रहते हैं दोनों दिन, तो आप आज भी है, आप खुद आकर एक पत्र भी दीजिए अधिकारियों के सामने, आपकी बात कराकर जहाँ ज्यादा दिक्कत होगी वो प्रश्न आज के आज सुलझाने का मैं प्रयास करूंगा। India da leiriba waraba miyam gi damakta sahi amada numit chamani thabak subagi khudong chaba piriba Mahatma Gandhi National Rural Employment Guarantee Act MG Narega Act asidagi Mahatma Gandhi gi ming asi lokthokuna anoba act semnanaba thorangliba masung anoba bill ama pass tawriba sigi mayokta ngasi Indian National Congress INC na India da leiriba district headquarter khudingmakta sathariba yaning daba protest ki sarukam oina District Congress Committee Thobal nasu Thobal athopam kaithel da protest sathakre protest adu da district sigi manung da leiba assembly constituency mari gi Congress workers sing sarukya ki DCC Thobal gi General Secretary Y Basantana hai leibak sigi miyam na Bapuji haina khangna batanatana malem pumbana ikai khumnariba Mahatma Gandhi gi mingbu MG Narega dagi lokthokuna nauhona na anoba act ama semnanaba ngasi center da Lengakliba BJP amadi RSS na honariba thong asi Thobal District Congress Committee na su yaning de leibak sibu kangkong China ba masung
ꯌꯥꯝꯈ꯭ꯔꯕ ꯃꯤꯌꯥꯝꯒꯤ ꯈꯨꯗꯣꯡꯆꯥꯕ ꯃꯥꯡꯍꯟꯅꯕ ꯍꯣꯠꯅꯔꯛꯄ ꯊꯧꯑꯣꯡꯅꯤ ꯃꯈꯥ ꯇꯥꯅ ꯏꯟꯗꯤꯌꯟ ꯅꯦꯁꯅꯦꯜ ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯐꯥꯎꯟꯗꯦꯁꯟ ꯗꯦ ꯅꯨꯃꯤꯠ ꯗꯤꯁꯦꯝꯕꯔ 19ꯗ ꯀꯦꯟꯗ꯭ꯔ ꯈꯨꯗꯤꯡ ꯑꯃꯁꯨꯡ ꯂꯩꯀꯥꯏ ꯈꯨꯗꯤꯡꯃꯛꯇ ꯍꯦꯟꯅ ꯀꯟꯕ ꯈꯣꯡꯖꯪꯁꯤꯡ ꯆꯪꯁꯤꯟꯒꯅꯤ ꯍꯥꯏꯈꯤ ꯇꯥꯡꯂꯕ ꯂꯤꯗꯔ ꯑꯃ ꯑꯗꯨꯒꯨꯝꯕ ꯂꯤꯗꯔ ꯑꯁꯤꯒꯤ ꯃꯤꯡꯗ ꯂꯩꯕꯥꯛꯁꯤꯒꯤ ꯑꯐꯕ ꯊꯕꯛ ꯈꯔ ꯄꯥꯏꯈꯠꯅꯅꯕ ꯆꯍꯤ ꯑꯃꯗ ꯅꯨꯃꯤꯠ ꯆꯥꯝꯃ 100 days guarantee scheme MD Narega ꯑꯗꯨ ꯐꯖꯈ꯭ꯔꯕ ꯃꯤꯡ ꯑꯁꯦ ꯉꯁꯤꯒꯤ ꯁꯥꯁꯟ ꯄꯥꯏꯔꯤꯕ BJP with RSS ꯑꯅꯤꯅ ꯕꯤꯜ ꯑꯃ ꯄꯨꯊꯣꯛꯇꯨꯅ ꯃꯤꯡ ꯑꯣꯟꯊꯣꯛꯑꯒ ꯂꯩꯕꯥꯛꯁꯤꯒꯤ ꯀꯥꯡꯈꯣꯡ ꯆꯥꯏꯅꯅꯕ ꯌꯥꯝꯈ꯭ꯔꯕ ꯚꯥꯔꯠꯕꯥꯁꯤ ꯃꯌꯥꯝꯁꯤꯡꯒꯤ ꯈꯨꯗꯣꯡꯆꯥꯕ ꯄꯨꯝꯅꯃꯛ ꯃꯥꯡꯍꯟꯅꯅꯕ ꯃꯤꯡꯕꯧꯅ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯇꯧꯅꯤꯡꯕ ꯇꯧꯗꯨꯅ ꯂꯩꯔꯤꯕ ꯑꯁꯤꯒꯨꯝꯕ ꯂꯩꯉꯥꯛ ꯑꯁꯤꯒꯤ ꯐꯖꯗꯕ ꯃꯑꯣꯡ ꯃꯇꯧ ꯃꯌꯥꯝꯁꯤꯡ ꯑꯁꯦ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯅꯠꯇꯅ ꯚꯥꯔꯠꯕꯥꯁꯤ ꯄꯨꯝꯅꯃꯛꯀꯤ ꯑꯣꯏꯅ ꯃꯥꯡꯖꯒꯗꯕ ꯂꯩꯕꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯋꯥꯟ ꯗꯦ ꯄ꯭ꯔꯣꯇꯦꯁ ꯑꯁꯤ ꯆꯠꯊꯔꯤꯕꯅꯤ ꯅꯣꯡꯃꯗꯤ ꯂꯝꯕꯤ ꯐꯔꯛꯈꯤꯅꯤ ꯈꯟꯗꯨꯅ ꯆꯥꯇ꯭ꯔꯤꯛ ꯈꯨꯅꯧꯒꯤ ꯅꯍꯥꯁꯤꯡꯅ ꯀꯣꯝꯂꯥ ꯄꯥꯛꯁꯟꯅ ꯊꯥꯕ ꯍꯧꯅꯍꯧꯔꯦ ꯃꯇꯤꯛ ꯆꯥꯕ ꯇ꯭ꯔꯦꯅꯤꯡ ꯇꯧꯗꯕꯅ ꯂꯩꯅꯥ ꯇꯤꯟꯅ ꯂꯥꯛꯇꯨꯅ ꯃꯍꯩ ꯆꯥꯕ ꯍꯧꯔꯛꯄꯗ ꯄꯥꯝꯕꯤ ꯂꯦꯞꯀꯪ ꯀꯪꯗꯨꯅ ꯁꯤꯔꯛꯄ ꯌꯥꯎꯕꯗ ꯉꯥꯛꯊꯣꯛꯄ ꯍꯩꯇꯕꯗꯒꯤ ꯂꯧꯃꯤꯁꯤꯡ ꯀꯣꯛꯇ ꯈꯨꯠ ꯍꯥꯞꯅꯍꯧꯔꯤ ꯍꯥꯟꯅꯗꯒꯤ ꯌꯨꯝꯒꯤ ꯑꯀꯣꯏꯕꯗ ꯀꯣꯝꯂꯥ ꯊꯥꯕꯗ ꯆꯥꯅꯩ ꯈꯪꯂꯒꯁꯨ ꯂꯝꯕꯤ ꯊꯣꯡ ꯐꯠꯇꯕ ꯌꯣꯟꯐꯝꯒꯤ ꯑꯋꯥꯕ ꯂꯩꯕꯅ ꯄꯥꯛꯁꯟꯅ ꯊꯥꯅꯔꯝꯗꯦ ꯍꯧꯔꯛꯂꯤꯕ ꯅꯍꯥꯁꯤꯡꯅ ꯂꯝꯕꯤ ꯊꯣꯡꯗꯤ ꯅꯣꯡꯃ ꯐꯖꯔꯛꯀꯅꯤ ꯄꯣꯠꯊꯣꯛ ꯍꯥꯟꯅ ꯄꯨꯊꯣꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯄꯥꯛꯁꯟꯅ ꯊꯥꯕ ꯍꯧꯔꯛꯄꯅꯤ ꯍꯣꯔꯇꯤꯀꯜꯆꯔ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯃꯇꯤꯛ ꯆꯥꯕ ꯇ꯭ꯔꯦꯅꯤꯡ ꯄꯤꯕꯤꯔꯕꯗꯤ ꯄꯣꯠꯊꯣꯛ ꯐꯖꯅ ꯄꯨꯊꯣꯛꯄ ꯉꯝꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯊꯝꯅꯍꯧꯔꯤ ꯍꯤꯔꯝꯁꯤꯗ ꯄꯥꯎꯗꯝ ꯑꯃ ट्रांसपोर्टेशन की खरा थाइनगी अहनसिंगना अदु वाबगीको अदुगीदमकसु खरा कीबा हाइबा तारे अदु याम थारग करी कानगेरा हाइबगीसि मोगी वाखनोंदा अदु लेबगीनी होजिकदी कोइ नहासिंग खरा थोकपा मतमदको होजिकदी अस थाबा कानय नोंग नत्रदि नोंगमादि सोइदना लंबी बुदि लाकदमनी हाइबगी थाजबा लेरगा थाबा हौबनी गाड़ी लंबी फतबनी नको अखोगी कमर्शियल दा अदुम एक्सपोर्ट तौबसिदि याम वाये मी अतोप्पा खुनगी मीसिंग लाक्रगा खरा सिदा लेबिबा अदुना इनकम ओइबा होजिकदि लंबी सी सीजन लेये होजिक विंटर सीजन सिददि गाड़ी नमपुदा खरा चटपा याबनीना खरादी होजिकदि उखुरददि ट्रांसपोर्ट तौबा हौरे फार्म मक्ति नति इंखोन नको असिमन थानये खुन प्रजा मयाम सिगो अदुम थानये अदुबो अखोइना at least chihia mada 30-40,000 di tan bangami pamba chihi ju leye pamba chihi ju leye bala de don lising ani hum su thokpa le adu khan thab su le muam mam da ko komla si akhoi aina thaba si ko hojiki pambi kunmak di sigadore adu tin khan kumba adum ka adu kari hidak sijinagera habdu akhoi khangdamnina training kumba piradi ko amuka hina phaja thokani aduga export ki tamak so dun hina yang phangani koi di si ma hoina teng pang re di hoina di yam hen na si tong na so to ngamba na tradi koi si ngam da ba lau yu yo mi na ko ko sam to ba kri kumba si हाना अखोई चाट्रिक खुनौ असिदा कोमला थारपा अखोई इपा इपुगी हक्तक्तगी कोमला थारपजन मतम अदुददि अखोई योनभम लेतबा हाइतारे पालगजु कदादे योनदोइनो हाइबदो खंगदबनिना जि लंबीजु फतबनिना पुरगा योनमुगी खुदोंग जाबदो लेतबना मरम ओरकांदा पांबी अमनी थारमदी ngasiदी हौरकइब नहारनसिना थाबु थारगदी लंबीजि नोंगो सेमजरकनी हाबगी वाखललोंदा कोमलासिंग थारे अदुबु पतौ करमना अफाव पोथोक पुथोकनी अमदी लैना तिना ताराकांदा करी हिदाक सिजनगनी खंगदबना मरम ओरकांदा पालिजे फजरदि पाले अदुबु एक्सपर्टसिंगना समाना थागदमी मसिनजाक्सिसि हाफदमनी हाबनि चिंबा ताकपिरगदी अमुक हेना फगनी हाबवा फगलइब नहासिंगना थबक सुजनिंगबा नहासिंगना असुमना कोमला थाबगी इहो अमा लाइबसिदा मणिपुर लेंगाकना इनोट अमा हापीरगा चाट्रिक खुनौ असिदा सिगुमाइना अखोय पुथोको ngमगदी अखोयना होजि तमलंग कोमला हाइदना ममिंग चटलिबा असुमना अखोयगी चाट्रिक खुनौगी कोमला असिदा मणिपुरगी लेंगाकि माइकैदगी हारिबा खुल असिदा मरी लेनबो अथॉरिटी सिंग लागा मतौ करमना कोमला थागदी करमना जाथोक अफाव पुथोकने हाबद ताहनिंबगी अपाम खुंजा सिंगी माइकैदगी
ꯐꯣꯡꯗꯣꯔꯛꯏ ꯑꯗꯨꯒ ꯈꯨꯟꯖꯥꯁꯤꯡꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤꯃꯛ ꯑꯆꯨꯝꯕ ꯂꯩꯉꯥꯛꯅꯁꯨ ꯇꯧꯐꯝ ꯊꯣꯛꯄ ꯊꯕꯛ ꯑꯃꯅꯤ ꯍꯥꯏꯅ ꯂꯧꯖꯩ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯁꯣꯏꯗꯅ ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯁꯤ ꯄꯥꯡꯊꯣꯔꯛꯀꯅꯤ ꯍꯥꯏꯕꯒꯤꯁꯨ ꯊꯥꯖꯕꯗ ꯂꯩꯖꯩ ISTV ꯄꯥꯎꯒꯤꯗꯃꯛꯇ ꯑꯖꯤꯠ ꯂꯩꯍꯥꯎ ꯊꯕꯛꯅ ꯂꯣꯏꯅꯅ ꯄꯥꯎ ꯇꯝꯖꯔꯤꯕ ꯅꯤꯠꯇꯕꯅ ꯁꯥꯟꯅꯖꯕ ꯃꯤꯇꯩ ꯂꯥꯇꯤꯞ ꯈꯨꯅꯧ ISTV ꯅ꯭ꯌꯨꯁ ꯗꯦꯜꯂꯤꯗꯒꯤ ꯅꯝꯂꯛꯄ ꯔꯤꯃꯣꯠ ꯀꯟꯇ꯭ꯔꯣꯜ ꯑꯗꯨꯒꯤ ꯐꯜꯅ ꯉꯁꯤꯗꯤ ꯏꯟꯗꯤꯌꯥ ꯃꯅꯨꯡꯗ ꯈ꯭ꯋꯥꯏꯗꯒꯤ ꯑꯋꯥꯕ ꯂꯥꯏꯔꯕ ꯁ꯭ꯇꯦꯠ ꯑꯃ ꯑꯣꯏꯍꯜꯂꯦ ꯍꯥꯏꯅ ꯁꯣꯁꯤꯌꯣ ꯄꯣꯂꯤꯇꯤꯀꯦꯜ ꯀꯃꯦꯟꯇꯦꯇꯔ ꯆꯣꯡꯊꯥꯝ ꯕꯤꯖꯣꯏꯅ ꯍꯥꯏꯈ꯭ꯔꯦ ꯂꯝꯐꯦꯜꯗ ꯂꯩꯕ ꯃꯁꯥꯒꯤ ꯌꯨꯝꯗ ꯄꯥꯡꯊꯣꯛꯄ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯕꯤꯖꯣꯏꯅ ꯃꯈꯥ ꯇꯥꯔꯗꯨꯅ 1962ꯗ ꯁ꯭ꯇꯦꯠꯍꯨꯗ ꯍꯦꯛ ꯐꯪꯕꯗꯒꯤ ꯃꯅꯤꯄꯨꯔ ꯃꯁꯥꯅ ꯃꯁꯥꯕꯨ ꯂꯩꯉꯥꯛꯄ ꯉꯝꯖꯗꯕ ꯑꯃꯁꯨꯡ ꯍꯩꯖꯗꯕ ꯁ꯭ꯇꯦꯠ ꯑꯃ ꯑꯣꯏꯅ ꯉꯁꯤ ꯐꯥꯎꯕꯗ ꯂꯩꯔꯛꯂꯤ ꯏꯂꯦꯛꯁꯟ ꯇꯧꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯤꯍꯨꯠꯅ ꯂꯩꯉꯥꯛ ꯄꯥꯏꯖꯔꯕꯁꯨ ꯑꯌꯥꯝꯕ ꯃꯇꯝꯗ ꯗꯦꯜꯂꯤꯅ ꯔꯤꯃꯣꯠ ꯀꯟꯇ꯭ꯔꯣꯜ ꯄꯥꯏꯔꯒ ꯁꯥꯟꯅꯗꯨꯅ ꯂꯥꯛꯂꯤ ꯏꯟꯗꯤꯌꯥ ꯃꯅꯨꯡꯗ ꯄꯥꯔ ꯀꯦꯄꯤꯇꯥ ꯏꯟꯀꯝ ꯈ꯭ꯋꯥꯏꯗꯒꯤ ꯅꯦꯝꯂꯤ ꯏꯟꯐꯦꯛꯁꯟ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯡꯕ ꯑꯃꯁꯨꯡ ꯄꯣꯠ ꯇꯥꯡꯕ ꯂꯝ ꯑꯣꯏꯔꯤ ꯃꯤꯁꯤꯡꯒ ꯆꯥꯡꯗꯝꯅꯕꯗ ꯊꯕꯛ ꯐꯪꯗꯕ ꯅꯍꯥꯔꯣꯜ ꯃꯁꯤꯡ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯕ ꯁ꯭ꯇꯦꯠ ꯑꯃꯁꯨ ꯑꯣꯏꯔꯤ ꯑꯁꯤꯒꯨꯝꯕ ꯐꯤꯕꯝꯁꯤꯗ ꯈ꯭ꯋꯥꯏꯔꯝꯕꯟ ꯕꯖꯥꯔ ꯌꯦꯜꯍꯧꯃꯤ ꯚꯤꯈ꯭ꯌꯥꯔꯤ ꯑꯃꯠꯇ ꯂꯩꯇ꯭ꯔꯤꯕ ꯑꯁꯤꯁꯨ ꯑꯉꯛꯄ ꯑꯃꯅꯤ ꯀꯜꯆꯔ ꯃꯄꯥꯡꯒꯜ ꯀꯟꯅꯕꯒꯤꯅꯤ ꯏꯁꯥꯅ ꯏꯔꯩꯕꯥꯛ ꯏꯁꯥꯅ ꯂꯦꯞꯆꯅꯕ ꯈꯣꯡꯊꯥꯡ ꯂꯧꯈꯠꯍꯧꯗ꯭ꯔꯕꯗꯤ ꯃꯨꯠꯈꯤꯕ ꯁꯣꯏꯔꯣꯏ ꯗꯦꯜꯂꯤ ꯅꯠꯇ꯭ꯔꯒ shillongꯗ ꯔꯤꯃꯣꯠ ꯀꯟꯇ꯭ꯔꯣꯜ ꯁꯤꯖꯤꯟꯅꯈ꯭ꯔꯕ MLAꯁꯤꯡ ꯊꯥꯖꯕ ꯊꯝꯗꯨꯅ ꯂꯩꯔꯕꯗꯤ ꯂꯝꯗꯝꯁꯤꯒꯤ ꯌꯦꯜꯍꯧ ꯐꯨꯔꯨꯞ ꯇꯞꯅ ꯇꯞꯅ ꯁꯨꯏꯁꯥꯏꯗ ꯇꯧꯕꯒ ꯆꯞ ꯃꯥꯟꯅꯔꯒꯅꯤ ꯈꯝ ꯊꯦꯡꯅ ꯂꯥꯏꯔꯍꯜꯂꯒ ꯑꯍꯣꯡꯕ ꯃꯃꯜꯗ ꯂꯩꯕ ꯌꯣꯟꯕ ꯌꯥꯅꯅꯕ ꯍꯣꯠꯅꯔꯤ ꯍꯥꯏꯕꯁꯤ ꯀꯥꯎꯕꯤꯒꯅꯨ ꯍꯥꯏꯈꯤ हिरम खुदिमक्ता पॉलिटिकल पार्टी खक्की नते अखोई सिदा ग्रो तौबा अखोई बॉडी प्लेटफॉर्म अमा लेतब याद्रेबा रिमोट कंट्रोल ना अरापदगी तरब हाइदगा सिदगी अखोई सोल्यूशन सिनेना अखोई मसेन से ममांग दा हाइग्रिबा पुनबा यादबा कोटब मयाम जे पन्छलगा डेमोक्रेटिकली अखोई ना करियम खर पुथोक्त्रदी मयाम ना चिंद पल्लिबा मैतै बुतोरे से चिंदुंग इलकनी ना आई समाइन थमजनिंगेबा असुम्बना मतम पुंबदा माई पाकपा हाइबसी हौना सानी हाइना CLP लीडर ओ इबोबिना मणिपुर लेजिस्लेटिव असेंबली ममांगदा मणिपुर प्रदेश कांग्रेस कमिटी न सिंधुना एनफोर्समेंट डायरेक्टोरेट ना डेजिग्नेट तोबा कोर्ट ना नेशनल हेराल्ड केस की मतंग पीब वर्डिक का मरी लेना पाउमी सिंगदा हाइख्रे मणिपुर कांग्रेस कमिटी की प्रेसिडेंट के मेघचंद्र अमसुंग पार्टी की थोमी सिंह यावना पाउमी सिंह उनबदुदा इबोबिना मखाताना इंडिया की हानबे प्राइम मिनिस्टर की मतमदगी होख्रबा नेशनल हेराल्ड जर्नल की मतंगदा युमफम यावदबा चार्ज मयाम अमा पिसिंदुना कांग्रेस लीडर सोनिया गांधी अमसुंग राहुल गांधी बु वाहंग पाहोंग चथबगी नमादा अवाबा कया पीखिबा लाइबक थीबनी हाइखी थेंगबसु थेंगना हाइरिबा केस असगी मतंगदा सुम वायल पिरकपा असना मतम पुंबदा असुंबना माइ पाइ अमसुंग लमदमसिदा ngasisu लो लेदी हाइबदु ताकली हाइखी सुमाइना पालिब सरकार सिना हारिबा एजेंसी मयाम से सिगल हलिबा सेंट्रल एजेंसी मयाम से लाना सिजिनरगा हेरासमेंट पीबसे मतम कुइब यारोय सोय मोय माइथी नोमदी भारत की प्रजा सिंह मखोइद वारकनी हाइबसे मसी अखोय कांग्रेस पार्टी की असौ थाजबनी हाइबा इंडिया लेंगाकमदी रजिस्ट्रार जनरल एंड सेंसस कमिश्नर ऑफ इंडिया ना इंडिया पुंबगी सेंसस पांगथोकनब थौरांग तौरिबसदा मणिपुर की ओइना मितोप खंदोकलब मतुंगदा हाइरिबा सेंसस असि पांगथोकनब इंडिया की होम मिनिस्टर मसुंग मणिपुर की गवर्नर दा मेमोरेंडम अमा पिसिनख्रे हाइना कैंपेन फॉर जस्ट एंड फेयर डिलिमिटेशन की कन्वेनर जितेंद्र निंगोंबना वांखै थांजम लेरक्ता लेबा कैंपेन फॉर जस्ट एंड फेयर डिलिमिटेशन की ऑफिस दा पांगथोकपा पावगी मिफमदा हाइख्रे मांगना मखाताना हौकिबा चही लिसिंग अनि अमद पांगथोकिबा सेंसस अदुदा मणिपुर की सिंग डिस्ट्रिक्ट खरा अमसुंग सब डिविजनल मापनदा मवोंग चादना मिसिंग हेंगतपा थेंगनख्रे हौजिकसु लेबाक असगी ओरिबा तंगदु लेतादबा अमसुंग इरांग सिन मरम ओरगा सेंसस डिपार्टमेंट ना सेंसस पांगथोकु मतमदा नियम सुमना पांगथोकपा ngamgani हाइबा थाजबा लेते मरम अदुना सेंसस पांगथोकके हारबसु NRC सनरबा मतुंगदा पांगथोकपियु हाइखी
ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯐꯤꯕꯝꯁꯤꯗ ꯑꯆꯨꯝꯕ ꯀꯥꯡꯂꯣꯟ ꯑꯃꯗ ꯄꯨꯊꯣꯛꯑꯣ ꯍꯥꯏꯅꯕꯒꯤꯗꯃꯛꯇ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕꯗꯤ ꯃꯤꯇꯣꯞ ꯃꯤꯌꯥꯟ ꯆꯥꯁꯤꯒꯤ ꯑꯣꯏꯕ ꯏꯂꯤꯒꯦꯜꯒꯤ ꯑꯣꯏꯕ ꯄꯣꯠ ꯃꯌꯥꯝ ꯑꯃ ꯂꯩꯕ ꯅꯣꯠ ꯑꯣꯟꯂꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯈꯛꯇ ꯅꯠꯇꯅ ꯏꯟꯗꯤꯌꯥꯒꯤ ꯑꯇꯣꯞꯄ ꯃꯐꯝꯗꯁꯨ ꯕꯦꯡꯒꯣꯜꯒꯤ ꯖꯒꯥꯗ ꯑꯁꯥꯝꯒꯤ ꯖꯒꯥꯗ ꯃꯌꯥꯝ ꯂꯩꯔꯦ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤꯗ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯕ ꯇꯪꯗꯨ ꯂꯩꯇꯥꯗꯕ ꯑꯗꯨꯒꯤ ꯌꯥꯝꯅ ꯕꯣꯔꯤꯡ ꯑꯣꯏꯕ ꯀꯟꯗꯤꯁꯟꯁꯤ ꯌꯥꯝꯅ ꯐꯠꯇꯕ ꯑꯣꯏꯕꯅꯤ나 ꯁꯤꯒꯤ ꯄꯥꯡꯊꯣꯛꯄ ꯁꯦꯟꯁꯁ ꯄꯥꯡꯊꯣꯛꯄ ꯃꯇꯝꯗ ꯈꯖꯤꯛꯇꯪ ꯖꯨꯒꯣꯠ ꯆꯥꯗꯕ ꯑꯗꯨꯒ ꯐ꯭ꯔꯤ ꯑꯦꯟ ꯐꯤꯌꯔ ꯑꯣꯏꯔꯣꯏ ꯍꯥꯏꯕꯗꯤ ꯑꯣꯏꯔꯣꯏꯗꯕ ꯂꯩꯕꯅꯤना ꯑꯩꯈꯣꯏꯒꯤ ꯖꯁ ꯑꯦꯟ ꯐꯤꯌꯔ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯅ ꯑꯆꯨꯝꯕ ꯀꯥꯡꯂꯣꯟ ꯑꯃꯗ ꯇꯧꯕꯤꯌꯨ ꯍꯥꯏꯕꯒꯤ ꯇꯤꯝ ꯂꯩꯖꯔꯤꯕ ꯑꯩꯈꯣꯏꯅ ꯑꯆꯨꯝꯕ ꯀꯥꯡꯂꯣꯟꯗ ꯇꯧꯕꯤꯌꯨ ꯍꯥꯏꯗꯅ ꯃꯔꯤ ꯂꯩꯅꯕ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠꯀꯤ ꯁꯦꯟꯁꯁ ꯗꯤꯄꯥꯔꯠꯃꯦꯟꯠ ꯃꯅꯤꯄꯨꯔꯒꯤ ꯂꯩꯉꯥꯛ ꯑꯃꯗꯤ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯀꯤ ꯃꯥꯏꯀꯩꯗ ꯑꯩꯈꯣꯏꯅ ꯃꯁꯤ ꯑꯆꯨꯝꯕ ꯀꯥꯡꯂꯣꯟꯗ ꯇꯧꯕꯤꯌꯨ ꯍꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯖꯔꯤ Political party gi khenaba thamdana hojik oiriba irang asi loisinaba punna honaminaba changi haina singjamai kendra gi MLA Y Khemchan amasung former minister I Hemochandra anina Singamathak Young Learners Club Singamathak ki sahi yankai surapagi thoramda fongdok nakre club sina sinduna pangthokpa thoramduda club asigi chahi gi oiba calendar amasu fongki makhata na pishum chinga machada agar pambi chamrom su thaki thoramduga mari lenana Y Khemchan na thoramduda I Hemochandra yaurambada thagat pa fongdoktuna hojik mathau taribasi tongan political gi wakhalon adu thadoknaduna community ani gi marakta leiriba conflict asi leiragasu kari karamba wakhal khanthaduna punna idea of Manipur gi wakhalonda chatminagani irang si hogalakpadagi kendra gi miyam amasung maira paibi sing wari sanaduna irang si loisinaba kan honaki community ani gi MLA sing amasung chatminari ba MLA singna punna thodang lawminarabadi lamdamsida ingtappa hanjilakani haibagi thajaba lei haiki Manipurda lairiba tangdu leitadriba Manipurgi phibamsida kamai tawduna shanti purakadage haina wakhan thada minarakanda punna apunba Manipur abagi idea of Manipur akhoi punna sangminna si haibagi message no mai bijari irang si tholakpadigi akhoi kendragi maira paibi the club mayam maira sum akhoi mayam wari sanarisi tung koina khanaba yaroi dabnina nuksinabai lambi thisi haisi isam jamna community atopdugi yaning dabi kholauji singjamai didi ka hen taramoi sumai tawduna MLA honorable MLA sin sumai mai kendrada sigi kanoma haurakpa taragadi peaceful atmosphere ma lakpada bateng pangani adugumba akhoi dum sangjinnabai yam kan honari Hanagi Minister I Hemochandrana lamdamsigi MLA ga unaduna pamba wakhalon fongdoknaba fangbada laibak fabani haiki politics asi tonganna thamkhraga amuk hanna reconciliation tawbaduni khwaidagi maru oribasi ngasigi thoramsida punminaduna miyamna wariba masung IDP singna waribasi hena pukning changna thabak paikhan annaba common ground khara thiba habasi yamna mathau tare haiki Cycling for Manipur PS haiba thimda hokiba October ani dagi Delhi gi Kutub Minar dagi Manipur tamna cycle da khongsalakpa horakiba transgender social activist Malem Thongam ngasi numirang waram pung torukrom tabada senapati yorakre India gi tongan ba state kaya fauduna Manipur da thokliba irang asi santi purakna basaliba khongsat amani senapati da ngasi potharaba matungda Imphal tamna cycle da lakna ba thorang lei haina ISTV da Malem Thongam na thamlakli Pauji se kada yaure Ramana now be kai no yaure ka senapati da leijare ka beating joy haina ka beating joy haina moi channel lama lai adugi channel dugi youth sing na wo tamo pung kya da yaure ke ngasi se hauzik yaure ta ngai tamo ai si pung taru ga da yaure adudi makha ta ba adudagi akhoi Imphal lom da jang pa ya ba gi dongonda yai ya di ha gi pot leibra ka bai tawe hauzik phaugi di laite moi security singna yam kanna budi senari bai sia setpagi poche moi hayeng kari khanara kadabano di khangde hauzik phaugi na di aina makha da chatke habe moi ni yari adu di dangi pandam si adum Imphal yo pa makha da chatpane ba ko hoi adu di nang makha da chatpaje kai ba yarak tre haraga di ka bai tawe yarak traga di ai hesitation ama thangba ni damo Manipur lenga ki oiba parking ama thambidabana maram moraga mapandagi pochai puslakliba truck sing national highway gi nakiyata khamduna thambana mioi kaya accident thoktuna punsi mangli hiram asida paudam ama ahintil khaidana Manipur miyam gi tangai fadaba polam kaya puslakliba tongan ba station dagi lakliba trucksing Manipur lengak ki oiba mafam saba parking sembidabana National Highway number 2 Imphal Dimapur lambigi
कोरेंगैदगी मंत्री पुखरी फावगी लंबी की नाक येता खामदुना सांगलब सही कया से पार्किंग मफम ओइदुना लाकपुना लंबी की एक्सीडेंट कया थोक्तुना हाइबा हाइंगांग पुलिस स्टेशन कोली मफम असी खतदा सही दे एक्सीडेंट नमरम ओइरगा मियोई अहुम मरी की चांगदा सीबगी रिपोर्ट लेरी कया अमन असोपन नंगबगी पावसु लेरी अमरोमदा हाइबा नेशनल हाईवे नंबर 2 इम्फाल दिमापुर लंबी की कोरेंगैदगी मंत्री पुखरी फावगी खामलिबा ट्रक सिंगी ड्राइवर सिंगी मैकीदी नेशनल हाईवे दा पार्किंग तौबा यादे हाइबा खंगलबसु अतोपा स्टेट सिंगददी लैंगाकी ओइबा पार्किंग निथिना थमलबसु मणिपुर की ओइना लैतब नमरम ओइरगा लानाई पार्किंग खरा लैरिबा असिदा नोंगमदा गाड़ी चहुम याखैदगी लिसिंग अमा मया चंगलक्पा ट्रक सिंग खामफम लैतबना नेशनल हाईवे सिंगी नागेता खाम नतना उपाय लेते हाइबु वाफम फोंदोपगा लोइना मसिदा मु पुलिस न तानबा अमदी निशा चाबा कयाना खामनिंगरे चंगलक्तुना गाड़ी थुगाइबा अमदी तोंगा तोंगा पामदबा थौदोकसिंग कया मायोकनबगी खुदोंग चादबा कयासु मायोकनरी मसिदगी हेना खुदोंग चादबा अमना टॉयलेट अमदी बाथरूम लेतबगी अवाबा कयासु मायोकनरी हाइबु वाफमसु ISTV न्यूज़ ता फोंगदरोगले हम लोग इधर मुंद्री पुगरी एनएल पार्किंग में पार्क करता है, न्यू पार्किंग में पार्क करता है। उधर में जगह नहीं है बोलकर हम लोग इधर में रुका है, खाना वाना खाएगा। खाना वाना खा के बाद में जब टाउन का नॉन्टी खुल जाएगा तो हम लोग सीसी बोर्ड चला जाएगा। नाइट में इधर रुकने से मतलब जैसे पकड़ लीजिए इधर का लड़का लोग आता है, कोई दारू वारू पीता है, कोई तो गाड़ी में पत्थर भी मार देता है, किसी का शीशा भी तोड़ देता है। तो बीच में एक मतलब हम लोग कंपनी का गाड़ी था, उसका तो एक्सीडेंट भी हो गया, मतलब दूसरा गाड़ी आके मार दिया। जैसा इधर का लोकल आदमी आया स्कूटी लेके, वो आके मार दिया सामने में, तो उसके लिए भी थोड़ा दिक्कत होता है। तो इधर में पार्किंग में भी जगह नहीं है इतना गाड़ी रखने के लिए, तो हम लोग उपाय नहीं है बल्कि हम लोग रास्ता में रखता है। अभी क्या करेगा मणिपुर गवर्नमेंट को, क्या बोलेगा। देखिए एक नंबर तो बात हो गई, इधर में हम लोग टॉयलेट करने के लिए, पेशाब करने के लिए कोई सुविधा नहीं है, नहाने के लिए कोई सुविधा नहीं है। और हम लोग जो इधर में आता है तो जैसे पकड़ लीजिए गाड़ी वाला है बोलकर कोई आदमी रिस्पॉन्स नहीं देता है हम लोग को, और दिकदारी है, कोई नहाने के लिए जगह नहीं है, कोई टॉयलेट करने के लिए जगह नहीं है, मतलब अच्छा से मतलब रहने के लिए कोई जगह नहीं है। जैसे हम लोग ड्राइवर हो गए बोलकर हम लोग कोई रिस्पॉन्स नहीं देता है आदमी लोग। ड्राइवर लोग का गाड़ी रखने का बहुत दिक्कत होता है, पार्किंग नहीं है। दूसरा स्टेट में जाता है, सब स्टेट में जैसे सरकारी पार्किंग रहता है, उसमें नहाने का लेट्रिन बाथरूम का भी सुविधा रहता है। क्योंकि हम लोग का रास्ता में गाड़ी रखने में थोड़ा रिस्क होता है, कभी पुलिस आके भी भगा देता है। जो भी आपका इम्फाल में प्राइवेट पार्किंग है छोटा मोटा है, उसमें गाड़ी रखने के लिए जगह नहीं होता है, उसका वजह से हम लोग रास्ता में गाड़ी रखने पड़ता है। मणिपुर सरकार को हम इतना रिक्वेस्ट करता है कि हम लोग के लिए एक सरकारी पार्किंग का व्यवस्था कर देने से अच्छा है, प्लस पानी का फैसिलिटी, लेट्रिन बाथरूम का कुछ सुविधा देने से अच्छा है। मणिपुर ट्रांसपोर्ट डिपार्टमेंट की माइकेदगी 2024 की जुलाई थादा नोटिस अनि थोक्तुना नेशनल हाईवे अमदी स्टेट हाईवे सिंगदा नागेता पार्किंग थमदनबा अकनबा वाफम लेरबसु ngasi फावबा थबक ओना पांगथोकपा पाइखलकपगि ममी उद्री लोइनाना यामख्रबा ट्रक कया नोंगबदा चंगलिबसिंग प्राइवेट पार्किंग दा लुपा चनी चनी की चांगदा लौगा खामिबसिंग असि पार्किंग अमा मणिपुरगी लैंगाकी ओइबा निंथिना थंबिरबदी रेवेन्यू दसु चावना कानबा अमदी ओइगनी अदुवा हौजिक फावबगी ओइनादी लैंगा अमदी ट्रांसपोर्ट डिपार्टमेंट की माइकेदगी थबक अमता लखलक्तबना लंबी की नाक हेता ट्रक सिंह खामदुना लेबना मियोय कया पुंसी लंबी की एक्सीडेंट दा मांगबगी फिल्म दा लेरे हिरम मसिदा वीडियो जर्नलिस्ट तोमगा लोयना पौगमजेबा विक्रम इंद्र ISTV न्यूज़। उखरुल डिस्ट्रिक्ट की LM ब्लॉक लमलाई चिंगफई एरिया दंगसी निनी सुबु ओइना पुलिस फॉरेस्ट डिपार्टमेंट BSF असम राइफल्स अमसुंग नाप की टीम ना मफम सिंग अदुदा थारंबा पॉपी पाम्बी सिंग यानथतपगा लोइना लेरंबा लौतांग संग सिंगसु मई थाखरे एकर 85 की पॉपी यानथतपदा लौतांग संग सिंगसु मई थादोखी अतोपा मदना यावलेन चेपु अमसुंग लमलाई चिंगफई एरिया दा एकर 35 दा थारंबा पॉपी सिंग यानथतपगा लोइना लौतांग संग 13 मई थाखी थौदोकसिंग सिंग मतंगदा FIR चंदुना थिजनबा होख्रे। कॉन्स्टिट्यूशन के आर्टिकल 39A ना मियोय खुदिंगमक चप मानना जस्टिस फंगनगदबनी फ्री लीगल एड पीयू हाइना यावरी मसिदा जुडिशियरी बार एग्जीक्यूटिव अमसुंग कम्युनिटी स्टेक होल्डर सिंग पुन्ना थबक तौमिनबा मथौ ताई हाइना चीफ जस्टिस हाई कोर्ट ऑफ मणिपुर ए सुंदरन हाइरी। मणिपुर स्टेट लीगल सर्विसेज अथॉरिटी मसलसान सिंधुना लीगल सर्विसेज फंक्शनरीज सिंगी ओइबा कमेंडेशन सेरेमनी लंफेल कोर्ट कॉम्प्लेक्स लेबा एडीआर बिल्डिंग के ऑडिटोरियम हॉल पांगथोकपदा
Masalsa ki patron in chief su oriba High Court of Manipur ki Chief Justice M Sundar na wafam si fongdo ki bani thoram da Executive Chairman Masalsa High Court of Manipur ki Justice A Bimol High Court Legal Services Committee ki Chairman su oriba High Court Manipur ki Justice A Guneshwar sarukya ki Justice A Sundar Makhata na Constitution na yauriba rights sing asi sumnagi document gumna thamnana banati Constitution ki Article 39A na Miyoi khudingmak chap manana justice phangan gadabani pre legal aid PU haina yauri rights sing asi miyoi khara khaktagi oigadaba nati masigi damakta Legal Services Act 1953 tagi chanaba hokhi Manipur State Legal Services Authority na district ki thakta District Legal Services Authority ga loinana challenges kaya ama mang da thengnaragasu ngasi fawbada Legal Service Society asigi khwaidigi mataida leiba miyoi adu fawbada yohanana bohonaduna thabak tori haiki miyamda justice mapung phana phanganaba judiciary bar executive amasung community ga stakeholder punna satminaba mathau tai haiki Waikom Lekai Athletic Club amadi apunba Khorirolgi Malemgi Lupna Sinba Marisuba International Writers Meet Lisangani Kunmanga amadi Ningthemsa Sanayai Magi Humputara Mapan Suba Mapu Kumonga Mari Lenena Miyoi Marida Manalan Thokpagi Thoram Singjamai Waikom Lekai Athletic Club Ground Pangthokre Thoram Duda Ningthemsa Sanayai Ma apunba Khorirolgi Malemgi Lupgi President Waikom Amuchau Khagokpam Khamba Social Worker RK Nongdren Khomba Social Worker Madiate Miyoi Kaya Susaruk Yaki Dr. Katrimayum Subadanida Wakma Dr. Longjam Sharachandra da Shangbanaba Khorirol Sagolsem Mohendro da Khorilongi Laishan Loinana Huidrom Othello da Thogal Thonga Mingthol Piduna Citation Sol Galonana Selgi Manasing Su Lanthoki Waikom Amuchau Tungda Hogalakliba Nahasingna Masada Yaujariba Literature gi magun sing adu puthokchaba ngamnanaba pandamda thoram si pangthokpani matungda hena pakthok chawthoknaba pangthoknaba pandam su thamli haiki saireng saidinabagi thoram su pangthokhi Kanglipak Loina Silona Punba Marup Clam na chahi khuding gi amasung chahi ama kanaraga ikai khumna piduna lakpa Loina Silon mana hanak chahi gi woina phangadaba singi maming lauthokre mana phangadaba singdi haubam sana jawba hauba ningsing Loina Silon mana lisingani kunmanga wari lisangda Kunjalal Yendrembam gi lairek Nomaitem Ongbi Sana Tombi Sagolsam Taruni ningsing Loina Silon mana lisingani kunmanga wari masada Dr. Moirangthem Sobita gi lairek pirang duna chaihawi aibu Jumnam Ibo Binding Sing Loina Silon Mana Lisingani Kunmanga Sairengda Naurem Lokeshorgi Konthang Londraba Iran Yai Tiaminauk Shaning Sing Loina Silon Mana Lisingani Kunmanga Thogal Manada Maisnam Sibada Tuluang Amasung Klam Loina Silon Mana Lisingani Kunmanga Sairengda Aibagi Ahan Ba Fongjabada Piba Mana Suresh Kungtombomgi Lairik Masa Pandraba Tilni Loina Silon Mana Singasi Lakliba Lisingani Kuntaruki February Mapanda Klamgi Kunmari Subamapo Konman Numeta Lantokani Hairi. How's the Marks the break Matang Lominase? Free varicose veins consultation camp Lakliba December ki tarik tara nipandagi kun bhauba ayuki pung tara dagi nungthilgi pung ama bhauba free varicose veins camp pangthok chagadauri surgery tawdana amadi ahing lektana endovenous laser treatment EVLT tawba oibana nabagi chang hantahali loinana dakpham sulehende adomna khongda singli chakthopagi layong asi leibiragadi khudong chaba silobi hongnapagi damak Caesar Hospitals Langkol natraga pizariba contact number asida pau phawbiraknaba ganganjari Honglakliba punsigi lambisida araiba chaba yaba makhai sasinari adone hidak langthak kayama chadaba yarakte sasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakningba phawdaba puk nungaitaba khong hamba nungairaktaba amadi kuchu kumen senghallakti khuding maksibu ngakthok ke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule Tada Give him a key, Other become more. Sige yung say, next time din na check sin na laksi laga tham khabani ne. Dadarang se
जुहार हाबगा अमत कीदरबो असुमना मयामदना मचलबो नापसनदुगम मसिगी युमसिबु असोयंगान थोकदबदगी एक्सटेक डीएमटी ना नापसेली एक्सटेक डीएमटी जुहार हाबदी नाथोकना बसेमबनी जर्मन टेक्नोलॉजी सिनबना कंक्रीट का तोकनतिनबा मतमदा कपांगल अमुक हेना हेंगलदले एक्सटेक डीएमटी स्ट्रेंथ इज इन द क्रीट मतम की नुंगसित नुंसा अमदि अइंग असाना मरम मोइरगा लोक तुंगबा अमदि खुबन सिंगबा तत्तना थोहल्ली पुमनमक सिबु खुदक्ता फहनबा ngamlaba Capidon Cup Syrup 100% herbal product ni lok khubad natana nak mahi chelaba amadi khangnaw mareng chatlaga lok kangkhu khuraba Capidon Cup Syrup thakpiu Capidon Cup Syrup Brekitungda amuhana taram noksari makha tarakpa pau pizari None District Headquarter da nauna saba fire substation ama ACC gi MLA Dinganglung Gangmaina sangaduna miyam da khusinakre None Part 5 the Pangthokpa Thoramdu the Manipur Fire Service ki Director L Nabachandra Masung SP None Namsadai Pater Pamai Sargyaki Fire Substation adubu miyam the khusin aduna MLA Dinganglung Gangmaina Manipur singasi yamna luba tangkak amada leire aikoi punna honamin aduna labdam sida nungshi chanaba puraknaba mateng pangminasi masigidamakta punna leminaba mathau tai center da paliba BJP ki lenga asi Manipur ge punmagi saktam amasung safanaba chapchana lepli haiba kawgum si haiki taramdu da director L Nabachandrana fire substation bu mapung phana na bu honaba da mateng panglakiba miyam bu thagat pa fongdok laduna asugumba station ama hangdok pa haibasi none gi miyam da kawba leitana lehorga da banumit ama oihorgani miyam na mahu langpoki athuba lerak matamda mobile number 6909014951 da call to biduna awana tadana bohonasi fire service ki leiriba khusukhlai amasung gari pumba miyam gi lanni khanna ngak shenbagi thabaksu sathabiu haiki Housing Shemliba Kaibi Lambi Hayengmak PWD ki Chief Engineer Masa Laktuna Yengladrabadi Lambi Semba Thinglagani Haina Tiger Camp Village Development Committee ki Secretary Ayekpam Kaubol Wangna Fongdorakli Magna Makha Taraduna Lambi ase Semba ki schedule gi matungina WBM Marol ani Lobol Weraga Matam Kuina Black Topping Toroktabana ani Shuba Marol gi Nung Garina Kapthorakibana Amata Yaudre WBM Yaudaba Napi hoba mafam phawbada pitara nipan ya pak palona na ba koila thajle handak lambi semli basigi matung chahi tara manga atop program ma hapa yaroi dabana housing semlingai da quality control to hona na ba thawak suri bagi mawong chief engineer masa laktuna yengshin biu koila thakiba numit tarani phawba sudri ba mafam khara dasu koila kai yaurkle karigumba yengshin bidaba thoklabadi housing thawak suri ba si thingjilagani lambi asi fazana sem hona na ba tangai fadana chief engineer lakpiu hairi hariba mawong matau tadraba sigi mawong asida sum lambi sina sum chatkiba sum thagiba koilasi tharga sum loisangiba targadi lehoriba aikoi gi miyam sina chatkadoriba aikoi gi miyam asina tawgadoriba si karai dona se hitara ga manga sigi manung asida adu bhawba chatkai vium ni mangonda leithre maramni hariba thabak asigi quality maintain tawdre aduna hairiba maki work schedule de piriba masaksing adom madu yona tawna nabagi damak aduga section nabagi damak department gi leviriba chief engineer amutang kombirakle harga amutang sigi hariba lambi sigi mi yengsi ongta tabiyo Manipur International University MIU Pride of Nation Award lisangani kun manga gi makha the best University of Manipur haiba mingthon New Delhi da national level ki thak da pangthopa Vijay Divas ki thoram da pikre and the MC Convention Center New Delhi da ngarang pangthokpa thoramdu da former servicemen amasung national education bodies ka khusam naduna event amada award adu khusina kibani university lising ama hena lakpangi manung da jury member manga saruk yaduna award sigi damakta MIU khalakpani thoramdu da Union Minister of State for Defense Sanjoy Seth Professor Dr. Anil Sarasbude NAC NBA Professor Dr. TZ Sitaram AICTE amadi Professor Binay Kumar Pathak AIU na maruiba miyosing oina saruk yaki awarasi parameter nation building youth empowerment community service amadi value based education da yumpham oiduna pibani thoramaduga mari lenana MIU gi chancellor Professor Dr. Hari Kumar Paladkana awarasi Manipur miyam mahiroi amadi faculty singbu kai khumnabu utpoina kathokre Manipur International University Act lisingani 19 gi makhada MIU linkhatuna UGC na recognize tawrabani
National Highway 37 Imphal Jiribam lambi gi khongsang mayada bolero pickup gari ama accident thokpada mioi ama leikidre mioi manga asokapan nangkhre tawdoksi ngarang numidang pung 3:39 rom satpa duai da thokibani gari dugi registration number na AS 01 PC 2403 ni Airtel Telecom gi machin sing puduna lakhibani haidi bolero du uchiwagi santhel dagi Muhammad Asmir sahi kun manga koba mioi amana thorokibani haidi Asok Pasing sama nifum doi suba battalion CRPF ki ambulance na Makhan hospital noneda pukalaki hairi Sahi ahum leiraga Writers Forum Imphal na piba kundong bum Brojendro Ningsing Manalisingani kuntaruk saknai raba theater critic playwright Buddha Singh Thamda mahaki drama gi lyric Mukyet naba lila mari gi damakta piragani haina Writers Forum Imphal gi ngarang phamkiba executive committee gi mifam da warep lawkhre hairi mana phangadoroba Buddha playwright ama oiba oina play tara mangarom khut thakre mahakna iba playing national amasung international theater festival singda saruk yakre meta best original script lisingani taramathoi phangba ngamkre theater critic ama oiba gi mathakta nungti gi phongba pause ama gi columnist Oiri RK Mapaksana Journalist Fellowship Award Lisingani Taramri Supi Tunai Kai Kumnabu Utkre Ningsing Manasi Lakliba Lisingani Kuntaruki January Tarahum Doida Lanthukani Haidi Yaipubi Dairy Plant Ki Packaging Unit Ama Ngasi Maitrama Wanglaikai the Hangdokre Imphal West Cattle Rearing Breeding and Livestock Multipurpose Cooperative Union Limited na Sinduna Pangthokpa Thoramaduda Cooperative Societies ki Register W. Ibohalna Hauze Department of Cooperative Government of Manipur ki Makhada Leiba Dairy Cooperative Society asi Saurakna Samapan Lom Leiri Society asigi Makhada Leiriba member masingna Lising Tara Mangaga Chani Humputra Nipani Makoi ki structure si Lekai amasung Khunggang da Leiba Singasina Primary Dairy Cooperative Society haina khangnei Mayam se punsilaga district ki oiba union amalei district sing da leiriba farmer sing na packaging tawraga hojikti miyam da dairy gi pochai sing phanghan bangamle haiki Saukhat Khongthang BLF Sanjam Chirang Youth Club amasung PRI CBO Convergence Project under MSRLM Imphal West Haurang Shabal Block na punna khusam naraga Mairoi Singbu Lamjing Lasi Haiba Ming Thonba Free Coaching Class Lisingani Kunmanga Hogdopagi Thoram Ngasi Sanjam Chirang Community Hall da Pangthokre Lampelda Leiba Marifutaruk Suba CRPF Battalion na Civic Action Program gi makhada Shiving Machin amadi Training da saruk yakiba trainee sing da certificate sing yanthopagi thoramama Langol Tarung Community Hall da Pangthokre Tharamduda Manipur Taruk Suba CRPF Battalion ki Commandant SK Chaudhuri saruk yaki Polam sing amasung certificate sing adu CRPF ki DIG Premjit na yanthoki Kuntrani Suba Battalion CRPF Loktakna IG CRPF Manipur and Nagaland sector ki meeting makhada Porter's House Education ga khusam naduna skill development yumpham oiba civic action program ngasi Grassy English School Tokpa Churasanpur da pangthokre life skill foundational training program asi November 10 dagi 10 da loishinbagi thoram pangthokre Hauzik sanabagi pau aikoi gi sports journalist Boyai Ningthojum dagi amok lobby si Humputra Mapan Suba National Football Championship for Santos Trophy Group Stage gi qualifying round gi ngasi sanakiba Manipur gi ani suba match ta Nagaland gi makuta maithiduna final round changbangam khidre All India Football Federation gi meng makhada Tripura na yumbu oiduna tha sigi tang tramanga degi Uma Kantamini Stadium Agartala da Group G gi state mari Manipur Mizoram Nagaland amadi Tripura na saruk yaduna chathariba Humputra Mapan Suba National Football Championship for Santos Trophy Group Stage qualifying round gi ngasi sanakiba Manipur gi ani suba match sa Nagaland gi makuta goal ahum sinoda maithiduna final round changbangam khidabane Manipur gi mathangi ahum suba match tha sigi tang 38 da Mizoram ga sanagane sathariba championship asida Manipurna match ani sanakibda point ahum Nagaland na match ani sanakibda point taruk paiduna league table da khwadagi makok leiduna final round changkhibane
Assam Rifle Polo Team na Singkai Hundu Polo Club Kongpan bu maitiba piduna Anisuba DJR Women's Polo Championship ki champion oikre. Director General of Assam Rifles ni sponsor Toraga All Manipur Polo Association gi meng makhada tha sigi tang manga dagi nupi gi team manga na saruk yaduna Imphal gi mapal kangjibung polo ground sa tharakiba Anisuba DJR Women's Polo Championship ngasi loisan kre. Ngasi sanakiba aroiba match Assam Rifle Polo Team na Singkai Hundu Polo Club Kongpan bu panjal taret tarukta maitiba piduna champion oikibane. Assam Rifle Polo Team gi mai pakbi panjal singadu N Lakshmi na ahanba sakarda panjan ani Ino Rembi na ahanba madi Anisuba sakarda panjal ani Veronica na ahum suba madi Taruk suba sakarda panjal ani sanke atopa panjal aduna Ice Pintu na Anisuba sakarda sanke bane. Match asida maiti kiba Singkai Hundu Polo Club Kongpan gi panjal sing adu TH Tana na Anisuba ahum suba madi Mari suba sakarda panjal mari sanke M Priya na Anisuba sakarda panjal ama madi Nilu RK na Mari suba sakarda panjal ama sanke. Tara suba MNC Plate Cricket Tournament ki ngasi sanakiba match singda YUCC Kwakaitan Moirang Purilamadi PSC Kuyathong Mai Pakre. Manipur Cricket Association MNC gi meng makhada mamang thagi tang kuntrete tim tarataren grubani thongna khairutuna Moijing Public Ground Thawbalamadi Larenjam Public Ground sathariba Tara suba MNC Plate Cricket Tournament ki ngasi Larenjam Public Ground sanakiba match da YUCC Kwakaitan Moirang Purilna sedo thamaibanbu ran chamag yangkhai mapalda maitibu pikibane. Match asida YUCC Kwakaitan Moirang Purilna tos ngamduna ahanbe betting tawkibada apiba over kuntra mangada wicket taruk turaga ran sani nifu lauki. Masigi pakhumda sedo thamaibanna over kulum doiga ball ahumda wicket loina turaga ran marifu mathoi kak lauduna match asi maiti kibane. Match asida YUCC Kwakaitan Moirang Purilgi sanaroi S Santosna ball tara marida ran kunmanga lauduna man of the match taki. Moijing Public Ground Thawal da sanakiba match sana PSC Kuyathongna Thau Thamaibanbu ran humpu marida maitiba piki. Match asida Thau Thamaiban na tos ngamduna fielding khanki. Ahanba betting tokiba PSC Kuyathongna apiba over kuntra mangada wicket taret turaga ran chani supna manga lauki. Masigi pakhumda Anisuba betting tokiba Thau Thamaiban na over kunipan ga ball anida wicket loina turaga ran chamaga nifu mathoi khak lauduna match asi maiti kibane. Match asida PSC Kuyathonggi sanaroi Anthony na over tarukta wicket mari lauduna man of the match taki. Bright Youth Organization gi meng makhada tha sigi tang taramari dagi tim taramapan na group taruk thongna khairuktuna BYO ground ang tha da chathariba Anisuba BYO trophy Manipur Open 5-a-side men football tournament ki ngasi chanakiba ahanba match da PUGB United na YSA Singkhubu gol ahum mamada Anisuba match da Matai FC na YFC Yambembu gol ani sinoda madi ahum suba match da T-Star Hairok na Malem Football Academy team B bu gol mapal amada maitiba piki. Kunithoi suba Manipur Veteran Cricket Tournament ki ngasi sanakiba match da KCC Kuangbana SNC Sangai Pro bu maitiba pikre. Manipur Veteran Cricket Association gi meng makhada mamang thagi tang kulumdoi dagi tim kunma thoina group mari thongna khairuktuna Langthabal Public Ground sathariba Kunithoi suba Manipur Veteran Cricket Tournament ki ngasi sanakiba match da KCC Kuangbana SNC Sangai Pro bu ran taratareta maitiba pikibane. Match asida SNC Sangai Pro na tos ngamduna fielding khanki. Ahanba betting tokiba KCC Kuangbana apibo over kuntrada wicket nipan turaga ran chamaga marifu mapal lauki. Masigi pakhumda Anisuba betting tokiba SNC Sangai Pro na over kuntrada wicket nipan turaga ran chamaga humputrani thoi khak lauduna match asi maiti kibane. Match asida KCC Kuangbagi sanaroi Boni na wicket ani amadi ran taramari lauduna man of the match taki. Sainik School Imphal gi nipumapan suba annual athletic meet thasi tara maridagi satharakpa adu ngasi loisinbagi thoram Sainik School Imphal gi ground pangthokre. Thoram duda masak naiba miyoi kayana maruiba miyoi singwena saruk yakhi. Loisinbagi thoram duda Sainik School gi mahiroi singi oiba march pass, gymnastic, PT, aerobic amasung athletic meet na singba singi prize sing su yen thoki. Chief guest oikiba Padmasri and Kunjurani na
हौजिकी मतमदा लाइरिक खक्त नतना हक्सांग फना लेबे यामना मथौ ताई लाइरिक यामना हाइरबसु हक्सांग फत्रबदी करिसु तौबो ngamloi ख्वादिगी मरु ओरिबदी हक्सांग फबनी हाइरी साइंस स्कूल इम्फाल की सीनियर टीचर के.एस. प्रेमानंदना स्कूल की महिरु सिंबु वाखल अमसुंग हक्सांग फनबा पांदमदा एनुअल एथलेटिक मीट असी पांगथोकपनी हाइकी इको बिष्णुपुर थियाम लैकाइन सिनबा अनिरक सुबा बिष्णुपुर प्रीमियर लीग लिसिंग नि कुनमंगा ngasi 13 ni janba numit ki ahanba match ta KYWA BPR 6 amadi इको B BPR 8 ani sanaki anba batting tokiba KYWA na piba over 15 da wicket nipan turga punba score sam yankhai nipan loki ani suba batting tokiba इको B na Taranithoi Shuba over the wicket loina turga Mokogi target Yobungam than a mighty ki. Masida KYWA gi Sundarna man of the match star ki. Ani Shuba match star Ket Tobul Masung BYPFA BPR 3 ani Sanaki Ket na Hana batting to Duna Pibo over Tara Mangada wicket Manga turga Punba score Sama Nipu Manga Loki. Masigi Paukumda BYPFA na second innings star all out Oiduna Apiba target Yobungam than a mighty ki. Match asida Ket ki Arunna man of the match star ki. Tha asigi tang nipan dagi horaga hayeng loishingadaba humpatra manga suba paumai naga sidomai mi paumatagi platinum jubilee amadi 40 sub nifu suba sports meet ki ngasi sanaki ba football gi final da tungjoy team na tungam team bu mai thiba piduna champion oikre. Football ocean bagi thoram tu da lamdam tu ki masak nai ba miyoi kaya su saruk yakhi. Hauzik loishalak pada maru eba pau amuka hana pizari. Masa gi mayum da hanjin ba horaba phogak saw ikhai da kuki khulai pai bu singna landa ba yaning da ba phongdok tu na mafam kaya da khongjang sanction kre. Manipur manungi national highway singi matangda Guwahati da pangthokadaba North East State singi waiba mifam da khanaragani haina Road Transport and Highways ki Union Minister Nitin Gadkari na haikre. MGNREGA maming onthok nanaba anoba bill ama pass tawkhibagi mayokda Congress na kongjang sanction kre. Amasung nomadi lambi pharakigani ni khanduna satrik khunaugi naha singna komla pak sanna thaba hona hore. Masig loina na ngasigi oinadi ISTV news matang sida loisinjari meeting tabiriba punamakpu amuka hana kurumjari.